Handaki tha 11 November gi numit asida DRDO gi maikaidagi India gi long range ballistic missile ama Bay of Bengal da test tawnabagi damakta matam leplambani. Adubu hairiba test asi China na maram oiduna pangthokhidre. India na pangthokani haiduna tawranliba changing asibu yengsinnabagi damakta China gi maikaidagi makogi spy ship ama Bay of Bengal tamna thajilakpadagi hairiba changing asi postpone tawkibani. China gi maikaidagi research vessel ni hairiba spy ship asi China gi Yuanwang 6 hairiba jahaz aduni 22,000 ton lumba Chinese spy ship asida yamna chawba radar amasung advanced oidaba tracking system ga loinana makal mayak kayagi sensor kaya ama yauri. Masigi matengdagi rocket amasung long range ballistic missile sing asigi trajectory khangba ngami. Hairiba jahaz asi Indonesia gi Bali hairiba mafam asidagi Bay of Bengal tamna chatkiba uhobani. China gi hairiba jahaz asi warship nataba amasung jahaz asida lethal loiba weapon sing yaudabana maram oiduna India gi maikaidagi jahaz asina international water da lakpa matamda India gi oiba exclusive economic zone asi soktaba taragadi India gi maikaidagi madugi mathakta karigumba action amata laukhatpa yadabana maram oiduna India gi maikaidagi hairiba spy ship asibu tanthokpa ngamdabagi maram ama oiribani. Handaki sahi asimaktada thagaragi mamangda China gi spy ship Yuanwang 5 asisu Sri Lanka gi Hambantota port asida doktobagi matangda India amasung Sri Lanka gi government anisigi marakta yamna kanna ngangkannakibasu laikibani adubu China na ngamdana adumak hairiba jahaz adusu doktawki. China gi maikaidagi hojik asi India da kongthang kaya ama laukhatuna makal makha kaya gi sangyeng sing tawba leptri.